ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯇꯤꯡꯇꯣꯡꯒꯤ ꯆꯦꯅꯦꯜꯗꯒꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯉꯥꯎꯕ ꯃꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯄꯕ꯭ꯂꯤꯛ ꯃꯔꯛꯇ ꯆꯪꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯔꯝꯒꯦ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯄꯦꯖ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯖꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯔꯝꯗꯕꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯔꯀꯥꯟꯗ ꯐꯦꯁꯕꯨꯛ ꯊꯥꯒꯠꯄꯒꯤ ꯊꯕꯛꯁꯦ ꯇꯣꯛꯄꯤꯌꯨ ꯑꯗꯨ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇꯅꯕ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯦ ꯑꯗꯣ ꯆꯦꯅꯦꯜꯁꯤ ꯅꯨꯡꯁꯤꯕꯤꯌꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯗꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤꯝꯇ ꯌꯥꯗꯕ ꯀꯔꯤꯝꯇ ꯍꯪꯗꯕꯤꯗ ꯈꯣꯠꯇꯕꯤꯗ ꯇꯧꯔꯀꯥꯟꯗ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯊꯥꯗꯔꯤꯕ ꯂꯦꯕꯔꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯛꯇꯪꯒꯤꯅꯦ ꯐꯦꯁꯕꯨꯛꯀꯤꯗꯃꯛꯇ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯑꯩ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩ ꯌꯥꯔꯒꯗꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯎ ꯑꯗꯨꯒ ꯄꯦꯖ ꯍꯥꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄꯒꯤ ꯊꯕꯛꯇꯣ ꯑꯗꯨꯗꯪ ꯇꯧꯕꯤꯒꯗꯨꯅ ꯍꯥꯏꯗꯨꯅ ꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯤꯗꯪ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯩꯅꯣꯝꯇ ꯆꯥꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯇꯧꯕꯅꯤ ꯀꯩ ꯂꯝꯗꯩꯅꯣ ꯉꯁꯥꯏ ꯀꯧꯕ꯭ꯔꯨꯗꯒꯤꯅꯦ ꯑꯩꯗꯣ ꯈꯔ ꯂꯥꯞꯄꯤ ꯉꯔꯥꯡꯗꯤ ꯆꯥꯛ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯕ ꯀꯩꯅꯣꯝ ꯆꯥꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯕꯣ ꯑꯕꯣꯛꯀꯤꯁꯦ ꯀꯩꯅꯣꯝꯇ ꯆꯥꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯀꯩꯅꯣꯝꯇ ꯆꯥꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯀꯔꯤ ꯑꯆꯥꯄꯣꯠꯁꯦ ꯀꯩꯅꯣꯝꯇ ꯆꯥꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯑꯩꯗꯣ ꯑꯉꯥꯡꯗꯩ ꯆꯥꯛ ꯌꯥꯝ ꯆꯥꯔꯛꯇ꯭ꯔꯦꯕ ꯑꯩ ꯅꯪ ꯉꯥꯡꯉꯤ ꯁꯨꯛꯈꯪ ꯇꯥꯗꯦ
ꯑꯆꯥꯄꯣꯠꯁꯦ ꯑꯝꯇ ꯆꯥꯖꯒꯦ ꯌꯥꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯆꯥꯖꯒꯦ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕꯣ ꯀꯤꯁꯦ ꯌꯥꯔꯗ꯭ꯔꯣ kayaknya kita saja gitu saya không làm cái đâu yani kemali không thôi Harang để chắp cha rắc trì vậy, là đâu kìn, nóng hôi. Sao không thể ra rồi? Hả? Sao vẫn chi rồi? Cek. Masih di depan namanya. Oh. Ini dong. Thôi sao em làm cái đâu thay đó rồi Yani itu dia Kamal apa dia? Sing था क्या Sing ले 너 나한테 타박 키친 브라 걔는 나 이제 안다 톡비로 시다 걔는 톡비로니 또 톡비로 Thank you so much ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅ ꯑꯩꯗꯣ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃꯈꯛ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗ ꯑꯇꯣꯞꯄ ꯃꯤꯗ ꯑꯣꯏꯅ ꯇꯧꯕꯅ ꯑꯩꯅ ꯁꯤ ꯌꯦꯡꯉꯣꯗꯣ ꯑꯥꯗ ꯀꯦꯃꯦꯔꯥ ꯂꯩꯔꯤꯗꯣ ꯍꯥꯏ ꯑꯝꯇꯪ ꯇꯧꯕꯤꯌꯨꯅꯦ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯊꯪꯗꯁꯨ ꯃꯤꯅ ꯁꯨꯃꯥꯏꯅ ꯉꯝꯖꯗꯕꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩ ꯕ꯭ꯔꯗꯔ ꯉꯥꯛꯇꯪ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯇꯤꯡꯇꯣꯡ ꯏꯗꯤꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯣ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯅꯦꯕꯀꯣ ꯉꯥꯛꯇꯪ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯁꯥꯎꯔ ꯍꯥꯏꯗꯦꯀꯣ ꯊꯦꯡꯛ ꯌꯨ
ꯍꯣꯏ ꯑꯗ ꯌꯨꯝ ꯀꯥꯏꯗꯩꯅꯣ ꯑꯩ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯦ ꯑꯗꯣ ꯆꯦ ꯍꯣꯏ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯦ ꯍꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯩ ꯏꯊꯟꯇ ꯂꯥꯛꯄ ꯅꯠꯇꯦꯕꯀꯣ ꯑꯁ ꯀꯦꯃꯦꯔꯥ ꯂꯩꯌꯦꯕ ꯀꯦꯃꯦꯔꯥꯕꯨꯗꯤ ꯁꯤꯗ ꯂꯩꯌꯦꯕꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯦ ꯍꯣꯏ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯀꯌꯥꯒꯤꯅꯣ ꯌꯥꯔꯦ 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 ꯍꯥ ꯌꯥꯔꯦ 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 ꯄꯤꯖꯔꯝꯒꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯌꯥꯔꯦ ꯌꯥꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯇꯤꯡꯇꯣꯡ ꯇꯤꯗꯤ ꯍꯥꯏꯅ ꯑꯗꯨꯗꯩꯗ ꯁꯤꯁꯦ ꯍꯌꯦꯡ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯆꯥꯗꯤ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯆꯥꯎꯋꯤꯗꯅ ꯑꯗꯣ ꯌꯦꯡꯅꯤꯡꯃꯟꯗꯅ ꯇꯧꯕꯅꯦ ꯌꯥꯝ harawe thank you so much ai pujarage thank you hoi moi punchi de jo choi punchi mai ba koi bio thank you so much hoi ne thank you ado kai non ta haijage ba ko ta bro ni ngang se kai non ta haijage ba ko ai si se chaning ba aseng ba gi chaning ba natte ba ai do abok to pukchen chaw da ra yeng ja ba ne ba ko asida camera yawe ba ko asida ubra som de ngone asida camera ama lei ba ko tu khudam tang hai bi ni somai na hai abok yare pura abok ni ha sorry didi abok ki se si mo pa ha ya ni ya si ba lo sin lo hai didi abok la su ju mangon oi boi jage bor video abok chút quần xì bôi view có vô chắc luôn cái vô nè tôi làm harau ấy thằng cái series quay đó YouTube channel là mà lấy vào ada dari social experiment na nama lagi bapak. Hai di minggu ada bidang si tahu kam lagi nak yang begini bapak. Hai thanda tahu je. Ada kamera ya bapak. Ada kamera kan tang hai view ni tu. Nenek tu. Kau tu fine. Kau tang kali sudah gari dah. Hai di nenek na bukan jauh betul. Hai di minggu na semua nama tengpang ni tu. Ada gini bapak yang thang cari ni. Ini ni mesti pasal tu si direct kok. Loksan bio. Ha. Yare charong. Ai na picture ka. Thank you dai tadi. Jadi si pura ke kok. Sao kita cari ada? Sao kita cari ada? Sao kita cari ada? Sao lo? Oh ya. Saya am lama itu, orang ni kan cari tu. Ai sudah nak break dong mal. Hai. Ai ni experiment tu gitu. Oh, lawa ya di luang dah sudah. Thank you,คุณสมศักดิ์ Nanti zar sekrong. Ai di video tu namanya tu apa? Kamu buat zar sekrong. Ayah nak kan tu. Kan dah jatuh pula rai dah di kau itu na. Kan leh rame. Ada di dong. Ha, so saya. Thank you. Kun sop lagi, saya lagi kok. Ya, cakap lagi ya. Thank you. As, mau yang. ai video number lo kan ada di mana dia? Mau. Thank you. Ya. Hoi lah ke no. As. Ya, yang loi kale. Yang tu yang biramani. Biramdamani pada lagi kincing saya kiam pujen jauh ke, kiam kamu jauh ke, dah masih kiam nanti nak penjam orang kata macam ke, orang tu dah ini ngasai pani puri cap tu, ada pani puri cap tu, ini eksperimental orang ni, hari macam dah ini kenduri loi deh, mana rebuild orang macam dah ini pas happy bah muncang ni, pas happy bah dah hap jadi dah, aduh kan, nanti pas happy di semai kau dah, video jadi kau ni orang mana kali, ini macam dah, mana dah happy ni, ini tai, mikrofon ni na. Tawa tada budi kita ni tawa aduh do mas hai ba
ꯃꯉꯣꯟꯗ ꯍꯥꯟꯅ ꯄꯤꯕꯤꯈ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯒꯤ ꯍꯥꯏꯕꯤꯕ ꯕ꯭ꯔꯗꯔꯗꯣ ꯏꯌꯥꯝꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕꯒꯤ ꯄꯩꯁꯥꯁꯨ ꯃꯥꯅ ꯄꯤꯕꯤꯔꯝꯃꯦꯕ ꯑꯗꯨ ꯁꯤ ꯍꯥꯏꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕꯤꯕ ꯍꯥꯏꯗꯤ ꯑꯁꯣꯟ ꯑꯅꯥ ꯇꯥꯕꯁꯤꯡꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤꯗꯨꯗ ꯁꯤꯁꯤꯅ ꯇꯤꯆꯦ ꯑꯃ ꯑꯩꯅ ꯗꯨꯀꯥꯟꯗ ꯆꯪꯉ ꯆꯥꯕꯗꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯃꯟꯗꯅ ꯁꯤꯃ ꯈꯥꯛꯂꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯨꯁꯀꯤꯗꯣ ꯑꯁ ꯑꯗꯨꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨꯅ ꯌꯥꯍꯧꯗ꯭ꯔꯦꯕ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯃꯣꯏ ꯐꯖꯅ ꯍꯥꯏꯕꯅꯦ ꯇꯦꯔꯥꯗꯒꯤꯅꯦ ꯍꯥꯏꯌꯦ ꯃꯤꯡꯗꯨꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯗꯣ ꯃ꯭ꯌꯨꯖꯤꯛꯅꯕꯨꯗꯤ ꯁꯝꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯄꯤꯔꯛꯄꯅꯦ ꯃꯥ ꯖꯨꯁꯇꯣ ꯊꯛꯀꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯌꯥꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯅꯔꯒ ꯑꯩ ꯊꯛꯇ ꯌꯥꯔꯣꯏꯒꯅ ꯇꯧꯔꯦ ꯑꯗꯩ ꯂꯥꯁꯇ ꯁꯤ ꯈꯤꯇꯪꯗꯤ ꯄꯥꯏꯈꯣ ꯍꯥꯏꯅ ꯄꯤꯔꯛꯑꯦ ꯑꯗꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕꯣꯕꯣꯛ ꯑꯃ ꯌꯥꯎꯕꯗꯣ ꯑꯍꯟ ꯑꯃ ꯑꯗꯨꯗꯣ ꯃꯥꯅ ꯄꯤꯕꯤꯔꯛꯄꯅꯦ ꯁꯤꯁꯤꯅ ꯁꯤꯁꯦ ꯄꯩꯁꯥ ꯂꯧꯍꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯐꯔꯦ ꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯖꯔꯤꯁꯦ ꯁꯤꯁꯦ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯤꯁꯦ ꯃꯌꯥꯝꯅꯁꯨ ꯃꯃꯥꯡ ꯍꯥꯏꯕꯅꯤ ꯕꯦꯒꯔ ꯁꯥꯔꯒ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯂꯥꯁꯇ ꯐꯥꯏꯅꯦꯜꯂꯤ ꯇꯧꯔꯦ ꯇꯧꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯤꯡꯇꯣꯡ ꯏꯗꯤ ꯆꯦꯅꯦꯜꯗꯒꯤ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯇꯤꯡꯇꯣꯡ ꯏꯗꯤ ꯆꯦꯅꯦꯜꯗꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯉꯝꯕ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯃꯌꯥꯝ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯤ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯕꯥꯏ